아스레 셰프자. 레포지도. 와. Maliran ba? Abi tadi keno yang ko jauh ni duit koro. Dapat sih kok aja na to. Ya ano ay no. Mulai yo koro. Kami natin berapa betul tu tampur. Belum bina lah, oi. Kalau kau ni nak sikit korang tengok, anda itu guru yang korang jangan suka. Kalian apa nak? Dolena Bundro, Babula, Corridor, Marty Maiba, Yogi President, Germany Baby, Timor, President, para anak sebelum dengan komponen Kaja baju loyo kaja pun mesti tidak. Udah bro. Ini tuh dia nanya hati dalamnya yang ini jangan lagi lebih dalam. Ini sudah kontrol dari itu betul sih. Dia macam member original higher kidaba sana kidaba sukari ni wala ju mas sarvista lai wala wala pa ya hai sukari jadi dana itu na haba oh bana mari ni kamu do dong pa ko ko adu ya hata ko ko tar nak na ba hawai ni sektor da Kret Hawaii di tingam dana ning tanba. Lehore haksang di ningam dana may tanda. Nungai bagi mapu pangjat kari Hawaii na. Kay sum sangga awa kang dahawi haksana.
ꯆꯦꯟ ꯈꯩꯕ ꯇꯨꯔꯦꯟ ꯆꯦꯟꯁꯤꯗ ꯑꯗꯨꯒ ꯃꯗꯨ ꯇꯝꯄꯨꯕ ꯇꯝꯄꯨꯕ ꯈꯛꯇ ꯑꯁ ꯌꯥꯝ ꯂꯩꯔꯕ꯭ꯔꯥ ꯑꯩꯅ ꯀꯥꯝꯅ ꯉꯥꯡꯕ ꯋꯥꯁꯦ ꯃꯤꯜꯂꯦꯗꯅ ꯄꯤꯁ ꯌꯣꯜꯂꯦꯕ ꯋꯥꯜꯗꯅ ꯑꯩꯈꯣꯏꯒꯤ ꯕꯣꯂꯨꯝꯁꯦ ꯑꯩ ꯑꯣꯖꯥꯅ ꯁꯨꯖꯟ ꯀꯣꯔꯧꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯊꯥꯗ ꯁꯛꯍꯜꯂꯣ ꯏꯁꯩ ꯅꯪꯅ ꯇꯝꯕꯤꯕꯁꯨꯗ ꯅꯣꯛꯍꯜꯂꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯦꯟꯅ ꯀꯣꯔꯧꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯃꯈꯥꯗ ꯁꯛꯍꯜꯂꯣ ꯏꯁꯩ ꯅꯪꯅ ꯇꯝꯕꯤꯕꯁꯨꯗ ꯅꯣꯡꯃꯗꯤ ꯂꯩꯁꯥꯛ ꯇꯝꯂꯛꯈꯤ ꯈꯟꯅ ꯉꯥꯏꯔꯛꯄꯗꯨ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇ ꯅꯣꯡꯃꯗꯤ ꯂꯩꯁꯥꯛ ꯇꯝꯂꯛꯈꯤ ꯈꯟꯅ ꯉꯥꯏꯔꯛꯄꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ Salamat matungga. Salamat matungga. Ay, say, yam kami kami mada ay, no, matatakot ay natin. Ay, di marunong musiba po yun. Ano, puro mga sana minadya ko yung araw kaya. uyar sing uyar Berarti musiba. Kalau sana minadya ko, ay, di marunong. Ay, di marunong. Tata! Yang bersih, yang bah. Saya nak tang tangkap saya nasi di dalam kondi yang bah. Saya di kondi. Lohal lohai ko ang tangkena. Dia! Lohal lohai ko ang tangkena. Mira tata! Mga makada. Sakhalo isay lang na tambiban surda. Loya niya! Nongmadi may katambat Loya niya tata! Ayaw pa niya ay nanunod at umatang manglan kaya si may kayo kaya dawa naghanggara na hakadiwa kanya. Ado bunga si di habat pili laikok sila di minung si hanggara sirol ay pamalang na Ninja manse mahaki mahayan dari oire makok sining bakay. Itlawahing awal di manganda ning bakay bas gani di awala. Ay busu ya honje ke dinara ka nahala. Ito kaya ikay na Awai pandraba, lekin sungguh kita lagi tumpuk tupai lagi di kumbang mang kepada mapang ke topi kalagi makoi sungguh di mana kita ayu su jauh sih ini aduh bu makoi kalau nasab kiri aina kalau nasab kiri aduh kada yang na kamda upana ay khangde makong ani panba makong mari panba makong uhu panba dari pareng pangsin nasili da ising da nay mai da siada makong sing nadu di manungda makong sing na tuong na mapamamada makoi kadai na jadi demi emak kala ba no kala da ka kala da ko gidi aham di bola da wayang ke
ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯔꯦꯇꯤꯚ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯇ ꯑꯃ ꯈꯨꯕꯤꯕ ꯀꯥꯟꯗ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯣꯏꯁꯤ ꯔꯁ ꯃꯥꯄꯟ ꯌꯥꯎꯕ ꯃꯣꯏꯁꯤ ꯀ꯭ꯔꯥꯏꯝꯁꯦ ꯑꯉꯥꯡꯁꯤꯡꯗ ꯇꯥꯕ ꯃꯅꯨꯡꯗ ꯋꯥꯔꯤꯁꯨ ꯀꯔꯤꯒꯨꯝꯕ ꯆꯠꯊꯔꯤꯕ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯁꯃꯥꯖꯗ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯩꯔꯦꯡ ꯋꯥꯔꯤ ꯃꯆꯥꯁꯤꯡꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯨꯡꯒꯤ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗꯦ ꯅꯨꯄꯥ ꯄꯨꯟꯖꯦꯜ ꯑꯅꯤ ꯇꯧꯔꯒꯗꯤ ꯁꯨꯝꯅꯒꯤ ꯃꯆꯦꯠ ꯃꯀꯥꯏ ꯈꯛꯇꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯔꯤ ꯂꯥꯏꯔꯤꯛꯇ ꯂꯩꯔꯤꯕ handi matai macet makai sudnagi macet ꯄꯣꯠ makai ꯑꯣꯏꯗ꯭ꯔꯤꯌꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯃꯛꯄꯨ ꯑꯣꯏꯔꯒꯗꯤ ꯑꯍꯤꯡ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯗꯤ potpadi lepte nungtigi hori ama ani ahum mari ꯁꯩꯔꯦꯡꯗ ꯌꯥꯎꯔꯤꯁꯦ ꯂꯤꯂꯥ amuk tinsili amuk khaidui adagi amuk yenai aduga amuk shu ꯑꯩꯈꯣꯏꯗꯤ ꯇꯥꯅꯤꯡꯉꯦꯕꯀꯣ hanagi adu matai macet makai sudnagi macet makai kanari ꯁꯩꯔꯦꯡꯗꯁꯨ ꯈꯪꯗꯕ ꯁꯩꯔꯦꯡ ꯇꯥꯔꯨꯕ ꯌꯥꯏ and the night ꯃꯣꯏꯅ Newton's law of gravitation, ꯃꯔꯨ ꯑꯣꯏꯕ ꯁꯩꯔꯦꯡ Bhaskar law, Archimedes principle, amata kana bidre punsise. Leiba formula kudingmak hanjin pangana holi hanjin admok matan. Mausagi macet makai punsise macet makai. Matang sila sendiri punsise macet makai hai bisina. Kojagi ningan dalam mayam mama dirang ba dirang ba. Hangari kaidawai ay ini tamba ay kunsi ini tamba ano mo masyugi ano mo mga amang balaki kahanga kasi kung manusida dahil ba ba singgo wala kangay kaidawai lokani kuireda ano ba tagang amada hanganbagi hangakhidraba hinjaba mina ikha kolaba kusida ladani kaidawai kusida Poggesano anauba makiyo sakum dungdabagi saina kaya ningba kaibugi kalausi awa masagi lakum mapai kumamami ahanga kiya amaga ijay kongdai namda hon ngasigi sanari samban wangotuda hangani kaidawai chettaba hingam He punsi nunsiraba punsigi lila kaidawai no hangdokadaba anauba pijan Undok lamduna seliba amanda pijon sanajaba anauba mangani anauba sajamda waida ꯐꯣꯟꯗꯨꯒ ꯄꯨꯟꯅ ꯄꯨꯔ ꯃꯥꯟꯕ ꯌꯥꯅꯤ ꯑꯣꯖꯥꯁꯦ ꯃꯁꯛ ꯈꯪꯕꯒꯨꯝꯗꯤ ꯇꯧꯋꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯣꯏꯅꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝꯅ ꯑꯣꯖꯥ ꯗꯥꯃꯨ ꯍꯥꯏꯅ ꯈꯪꯅꯕꯗꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦ ꯑꯗꯨ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡꯒꯤ ꯋꯦꯕꯁ ꯑꯣꯐꯤꯁꯇ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯑꯃ ꯇꯧꯈꯤ ꯑꯗꯨꯗꯩ ꯑꯣꯖꯥꯁꯦ ꯑꯩ ꯊꯦꯡꯅꯖꯩ ꯑꯗꯣ ꯑꯩꯅ ꯑꯣꯏꯕ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯕ ꯆꯍꯤ 10 ꯃꯃꯥꯡꯅꯤꯅ ꯑꯗꯣ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯁꯛꯃꯛ ꯌꯥꯝꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯈꯪꯅꯗ꯭ꯔꯒꯁꯨ ꯑꯗꯨ
ꯑꯩꯅ ꯈꯟꯖꯔꯤꯁꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯣꯇꯣꯗ ꯎꯖꯔꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯕꯗꯤ ꯂꯣꯏꯅꯖꯔꯛꯇꯦ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡꯁꯤꯡꯁꯦ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯨ ꯁꯩꯔꯦꯡ ꯏꯕ ꯈꯔ ꯏꯖꯩ ꯑꯗꯨꯕು ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯤ ꯄꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯃꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯎꯕ ꯌꯥꯝꯅ ꯐꯥꯎꯏ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯌꯦꯡꯂꯒꯗꯤ ꯀꯔꯤ ꯂꯩꯇꯕꯅ ꯍꯥꯏꯕ ꯌꯥꯔꯦ ꯑꯣꯖꯥꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯏꯔꯝꯃꯒꯁꯨ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯉꯁꯥꯏ ꯑꯩꯅꯁꯨ ꯄꯥꯕꯗ ꯈꯟꯖꯔꯝꯕ ꯁꯩꯔꯦꯡ ꯑꯃꯁꯨ ꯑꯩꯅ ꯄꯥꯖꯩ ꯑꯃꯝꯕ ꯂꯝꯗꯝ ꯁꯩꯔꯦꯡꯁꯤꯁꯨ ꯑꯩ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯁꯩꯔꯦꯡꯁꯤꯗ ꯉꯁꯤꯅ ꯉꯁꯤ ꯍꯌꯦꯡꯅ ꯍꯌꯦꯡ मथंग मथंग लागी मथंग मथंग चटकी ngasi ngasi duna hayeng ngasi duna hayeng mathang mathang lagi mathang mathang chatki ngarang ngasi hayeng ngasi amana mathangda ama adudagi anouba lambi anouba mangam anouba ngasi anouba thokang awa nungaiba kai kumai asuba sumaba fazaba fazadaba nusi haiba nusi haitaba adugi awaba haibasina karino aduga nungaiba haibasina karino singay yoiba taibang pan yoiba kalian saraba musak na marta mong yaw na mga marta sila sin na mga marta jaga ba ini may sama marta sang ko na sinisip sa yung kaya nawan ng ba usi lang ay lang sa lang ꯑꯩꯉꯣꯟꯗꯒꯤ ꯂꯥꯛꯄ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯁꯩꯔꯦꯡꯁꯤ ꯏꯔꯒ ꯑꯩꯈꯣꯏ ꯐꯣꯡꯕ ꯉꯝꯗꯅ ꯃꯌꯥꯝ ꯑꯃ ꯆꯟꯅꯅꯔꯒ ꯂꯩꯔꯤꯕꯁꯨ ꯑꯩꯈꯣꯏ ꯑꯩꯒꯤ ꯑꯩꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨ ꯑꯣꯖꯥ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯩ ꯂꯧꯖꯩ ꯃꯔꯝꯗꯤ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯗꯕ ꯀꯔꯤꯒꯨꯝꯕ ꯁꯃꯥꯖꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯨꯗꯕꯁꯤꯡꯗꯨꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯤꯔꯦ ꯑꯣꯖꯥꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯣꯖꯥꯒꯤ ꯃꯔꯛꯇꯁꯨ ꯐꯣꯡꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯁꯨ ꯐꯣꯡꯗ꯭ꯔꯦ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯁꯤꯒꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯟꯖꯔꯕ ꯑꯣꯖꯥ ꯃꯅꯦꯟꯗ꯭ꯔ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯈꯔ
Memangga Korea Security Secretary ada di Presiden Pumila Bang Pun Diana itu dalam tidak Korea Security bahwa mulai masih dari undur di lawak masih fokus yang masalah kita lupa kita lupa pada bikin kita air pengapa atau apa kita harga mantau kenapa perlu berjadi dari cara dari airnya itu macam apa bersama kita dari cara kita berjadi semuanya ikut itu dulu masalah atau mudah saya percaya bahwa aduh kalau waktu kan karena dah sudah waktu jadi macam tidak aduna sudah itu jauh nobo aduna jadi mana lifetime kalau mani sama juga pada biren itu mobile video bicara dan jadi itu dia noi berkata biren kona dan menjadi itu pun itu sendiri kornya macam itu dia koina macam pun umur bauda kan yang terjadi enggak pun punwa tu betul sibuk dibeli lah tu beli aku yang mati ni macam apa dah ada aja macam kami sibuk kan nak pun dan dah sudah positif rajin ini kami kita ini kan jadi pada itu bauda aku nak tamu dot cuma aku nak sini buat apa Apakah kamu tahu nak ikut di look tidak minta buat apa? Aduh, pada bila nak cari mana? Anu tu dari sana. Tidak tidak waktu. Aduh, nak tahu berapa ni? Ikutnya kamu tahu saya muda masa kanggar lagi kamu kamu tahu saya aku tidak tahu ni nak masa kanggar. Aduh, hati kong iba. Kamu tahu saya 풍악보다 저희 나비 공돌이 와이 가다 오늘들이 봐 하자 나무들이 하자 바람바 프로그램을 근데 할머니 콘도인데 아니 그 이pan 프라이스입니다. 왕님들도 아니 주거 벌하냐 이 wakal itu ada barang di sana warga ada minta barang ini yang hari ini apa perhatian di sana untuk saja mana jadi angang ngau untuk apa ada yang boleh harus itu percaya tokan boleh itu percaya tokan kalau kita mahu boleh kiam kita itu ada di sini hai bangga kaki cuma nak saya betul pak ini nak betul pak saya betul betul nanti di itu macam tu lah bahaya kerja itu orang tu mana pasti kita boleh nak itu aduh nanti di mana apa kalau betul tak mana lagi kalau tu di sangat pak aduh kita karena kita yang hai ni pak aduh nak ya mak kondisi itu kere itu lain yang itu kemarin mengaji yang aduh ya mangga dari kau nak untuk kau wangkul kau juga juga dari kau dah sakti yang hanya makanya amuka itu filmnya ada di ya mak kondisi kita honji foto yang nama aku yang
ꯍꯧꯖꯤꯛꯀꯤ ꯁꯥꯌꯣꯛꯀ ꯍꯥꯏꯗꯅ ꯁꯥꯏꯠꯀꯤ ꯀꯥꯡꯂꯨꯞ ꯍꯥꯏꯗꯅ ꯑꯃꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯗ ꯍꯧꯖꯤꯛꯇ ꯈꯣꯔꯤꯔꯣꯜ ꯁꯟꯗꯣꯛꯂꯨꯞ ꯍꯥꯏꯗꯅ ꯑꯃꯨꯛꯀ ꯍꯧꯖꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯦꯟ ꯍꯣꯏ ꯑꯩꯈꯣꯏ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯁꯣꯝꯗ ꯁꯥꯏꯠꯀꯤ ꯊꯧꯔꯝ ꯑꯃ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩ ꯌꯥꯝ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯖꯔꯝꯕ ꯑꯗꯨꯒ ꯀꯜꯆꯔꯒꯤ ꯄꯥꯏꯖꯔꯝꯕꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯑꯩ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯒ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯁꯥꯌꯣꯛꯀꯥꯗ ꯂꯩꯔꯤꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯔꯣꯜ ꯁꯟꯗꯣꯛꯂꯨꯞ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯡꯕꯁꯤꯗꯤ ꯒꯥꯔꯤ ꯁꯥꯏꯠꯇꯒꯤ ꯑꯦꯀꯥꯗꯃꯤꯅ ꯐꯣꯡꯕꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯔꯣꯜꯒꯤꯗ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯐꯣꯡꯅꯅꯕ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯈꯣꯔꯤꯔꯣꯜꯒꯤ ꯃꯥꯏꯀꯩꯗꯁꯨ ꯈꯣꯔꯤꯔꯣꯜꯒꯤ ꯍꯛꯁꯦꯜꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯛꯅ ꯂꯩꯈ꯭ꯔꯕ ꯗꯥꯃꯨꯗꯣ ꯃꯐꯝꯗꯒꯤ ꯆꯤꯡꯈꯠꯂꯒ ꯃꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯥꯇꯤꯛ ꯂꯃꯥꯏꯕ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯔꯣꯜ ꯁꯟꯗꯣꯛꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯤꯕꯤꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯖꯥ ꯕꯕꯨꯂꯥꯟꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯩ ꯄꯤꯕꯤꯅꯕ ꯉꯁꯤꯒꯤ ꯆꯤꯡ ꯌꯦꯡꯉꯕ ꯑꯁꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯂꯤꯕ ꯗꯥꯃꯣꯗꯣꯔꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯗꯣꯛꯇ ꯃꯌꯥꯏ ꯄꯥꯡꯂꯤꯕ ꯃꯤꯑꯣꯏ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯊꯝꯕꯤꯔꯤꯕ ꯁꯥꯏꯠꯇ ꯄꯨꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯨ ꯗꯥꯃꯣꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯈꯪꯅꯕ ꯅꯠꯇꯦ ꯁꯛꯇꯤ ꯂꯩ ꯀꯧꯕ ꯀꯧꯅꯩ ꯑꯗꯨꯒ ꯂꯣꯟꯃꯤꯟꯅꯕꯗꯤ ꯂꯣꯏꯈꯤꯗꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯊꯦꯡꯅꯕꯤꯍꯧꯕ ꯃꯤꯁꯤꯡ ꯂꯤꯕꯤꯕꯗ ꯃꯥꯗꯤ ꯌꯥꯝ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯐꯪꯖꯔꯤꯕ ꯁꯩꯔꯦꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕꯤꯔꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯥꯛꯊꯣꯡ ꯑꯃꯁꯨꯡ ꯌꯥꯝꯅ ꯑꯁꯨꯕ ꯃꯟꯇ꯭ꯔꯒꯨꯝꯕ ꯄꯣꯠ ꯌꯥꯝ ꯌꯥꯎꯒꯗꯕ ꯄꯣꯠ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯑꯩꯈꯣꯏ ꯏꯔꯝꯃꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯗꯥꯃꯨꯅ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯁꯩꯊꯥꯕꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯃꯛ ꯌꯥꯎꯕꯅ ꯑꯌꯥꯝꯕꯅꯦꯅ ꯈꯜꯂꯤ ꯃꯥꯅ ꯄꯨꯟꯁꯤꯕꯨ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉꯤ ꯇꯧꯕꯇꯗꯤ ꯃꯥꯅ ꯇꯧꯕꯤꯔꯤꯕ ꯁꯩꯔꯦꯡ ꯈꯨꯠꯇ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯨꯠꯇꯥꯁꯤꯗꯤ ꯑꯩꯈꯣই ꯋꯥꯍꯪ ꯄꯤꯕ ꯑꯗꯨꯒ ꯋꯥꯍꯪꯗꯨ ꯄꯥꯎꯈꯨꯝ ꯑꯣꯏꯔꯕ ꯄꯥꯎꯈꯨꯝ ꯃꯆꯦꯠ ꯃꯆꯦꯠ ꯊꯤꯕ ꯄꯥꯎꯈꯨꯝꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕꯒꯤ ꯌꯥꯝ ꯅꯨꯡꯅꯥꯡꯗꯕ ꯄꯣꯠꯇꯨꯗꯤ ꯃꯥꯅ ꯎꯠꯂꯦꯅ ꯑꯩꯈꯣꯏ ꯂꯧꯏ ꯑꯗꯣ ꯌꯥꯝꯅ ꯃꯔꯦꯛ ꯂꯨꯅ ꯃꯥꯅ ꯇꯧꯔꯝꯃꯤ ꯊꯕꯛꯁꯤ ꯃꯔꯦꯛ ꯌꯥꯝꯅ ꯂꯨꯅꯗꯤ ꯇꯧꯔꯝꯃꯤꯅ ꯑꯩꯈꯣꯏ ꯂꯧꯏ ꯑꯗꯣ ꯃꯥ ꯃꯁꯥꯃꯛ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯗꯨꯒ ꯃꯥꯅ ꯄꯥꯡꯊꯣꯛꯅꯤꯁꯤꯒ ꯌꯦꯡꯉꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯄꯣꯠꯅꯤ ꯃꯔꯝꯗꯤ ꯃꯥꯗꯤ ꯈꯨꯠ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤꯕ ꯃꯤ ꯑꯣꯏ ꯂꯣꯏꯅꯅ ꯃꯥꯒꯤ ꯍꯤꯡꯉꯛꯄꯒꯤ ꯄꯨꯟꯁꯤ ꯍꯤꯡꯉꯛꯄꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤꯡꯗꯨ ꯃꯗꯨꯒꯤ ꯆꯩꯊꯦꯡꯗꯨꯅ ꯃꯉꯣꯟꯗ ꯄꯤꯕ ꯏꯊꯤꯜ ꯉꯥꯛꯇꯔꯥ ꯍꯥꯏꯔꯒꯗꯤ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯔꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯍꯪ ꯄꯨꯟꯁꯤ ꯀꯔꯝꯍꯥꯏꯅ ꯐꯣꯜ ꯇꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯈꯪꯕ ꯄꯣꯠꯇꯨꯗ ꯃꯥꯅ ꯅꯩꯅꯔꯒ ꯃꯥꯒꯤ ꯁꯩꯔꯦꯡ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨ ꯈꯨꯠ ꯊꯥꯏ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯟꯅ ꯐꯖꯩ ꯑꯗꯨ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯐꯣꯡꯗꯅ ꯂꯩꯔꯤꯕ ꯁꯩꯔꯦꯡꯁꯤꯡꯗꯨꯗꯁꯨ ꯌꯥꯝ ꯌꯥꯎꯔꯝꯒꯅꯦꯅ ꯑꯩꯈꯣꯏ ꯂꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯁꯩꯊꯥꯒꯤ ꯁꯥꯍꯤꯇ꯭ꯌꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝ ꯍꯦꯟꯅ ꯃꯊꯧ ꯂꯩꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏ ꯂꯧꯏ ꯑꯗꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯊꯧꯕꯨ ꯑꯣꯏꯅ ꯂꯩꯒꯗꯕ ꯑꯥꯠꯃꯥꯒꯤꯗꯃꯛ ꯄꯦꯟꯅꯅꯕ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄꯤꯔꯤꯁꯦ ꯃꯁꯤꯃꯛ ꯃꯇꯨꯡꯒꯤ ꯇꯥꯔꯛꯄꯗ ꯋꯥꯔꯣꯏꯗ ꯀꯥꯔꯇꯤꯟ ꯍꯥꯏꯕꯗꯧꯅ ꯏꯕꯦꯝꯃꯅ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯣꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯃꯄꯨꯡ ꯐꯥꯕ ꯃꯐꯝꯗꯗꯤ ꯁꯛꯇꯤ ꯊꯧꯖꯥꯜꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯗ ꯄꯤꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯈꯨꯝꯖꯔꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯄꯤꯕꯤꯒꯗꯕ ꯍꯧꯖꯤꯛꯀꯤ ꯈꯪꯕꯤꯔꯤꯕ ꯂꯝꯕꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁꯥꯏꯀꯜ ꯄꯔꯤꯁꯠ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯁꯥꯋꯥꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯤꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯁꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ
아이나 공은 아시다 많이 사용하는 바보다 아주가 공들이 이렇게 공이 와도 바보와 아주 크게 딱 바보던가 여기 한국에 딱 그니까 아주 뭐만 바보지 이런 이모 생각을 많이 하는 게 바보지 순나 그게 누가 남아도 나타나 하고 그게 행운의 계기가 한 번이 어떻게 yap나 인내될 거예요. 어느 것이 마찬가지다 보니 우리 공나라 봐. 그러니까 것이 거기 공들이 되게 공이 와서 마음을 담다 마치 하려고 이제 거기 하이브 되는 거 거의 거꾸로도 마치 아무것도 없는데 공들이 저거 공나 그래 한 얘기 저거 그런 만 공도 이게 뭔지 아니면 아이 참 그 하이브 용 그리고 하이브 같이 자기가 뭐지 그 원기지 아니 뭐 प्रधान 아주 मतम 상을 마 प्रधान 거예요. 이 प्रधान 남이 이제 말씀 प्रधान 못한데. 이 mga 어쩌든 그리고 마찬가지로 반대하기 이제 하는 거 보고 나도 그런데 이도 하다 이게 도움이 나도 되게 내가 나중에 뭐 마찬가지로 이만 나도 막판 잘하지 말씀드렸다. 아주 많이 나 मतम 상을 저도 이런 거에 맞아요. 나 거기 아니 그거는 미리들이 하고 저희가 이런 미리들이 이제 바보 같은 데이 그런 양을 봐봐 양을 봐봐 지금 말씀드리는 내가 제일 그림만 같이 그냥 막 가끔한 거 말이 되냐봐 쉬운 게가 좋아요 말이 되냐봐 아주 뭐 이제 하는 거다 쉬운 거 제일 무료 보이나 양문가 우리가 아니 그 아니 내가 거기 하나 뭐가 되게 보이는데 마치 그런 것들이 경찰이 yang mengenai macam tu aja dari dikasih mai kita bersih kita komunikasi dengan ini terang ah jadi ini ada mahasiswa yang aku aku kita orang apa ini dari aku kita orang apa juga jadi dunia hawa amana 지금 스피리시를 봐 아주 이게 왜 봐. 세령 이렇게 하이버지 거의 하자고 우리 왕기를 내거든요. 그리고 마하네 세령 신의 이 안나 거의 아주 이게 왜 봐. 스피리시를 왜 봐. 아까마가 머리 내는 봐. 하와이 머리 내는 봐. 세령 못 오고 있는 거. 지금 세령하면 이거 거의 이 안나 빠게 이건 넘어도 보내. 아주 마하키 그노도 버신 염하네 이런 것인 거지. 마하키 왜냐지 아마지 마기 이문 문나 마사되나 지금다 그자 마하가 이런 것인 것이 공부 보기 전까지 어떤 것이 없는 거야. 이게 관장군이 잡고 공부 보이구나. 잡고 어떤 보이구나. 무슨 알고 거기 공부가 뭐도 이제 거기 막가 애가 무슨 레디 브랜드 간데 왜냐면은 거기 마하키 오빠 이야기를 봐봐. 거기 많이 공도 거기 이제가 막 잘라보나 그걸 내가 이게 뭐야 다시 라이트 공부 뭐 어느 나 방금 보여서 내가 거기 내가 이거 봐보면 우리가 이거 보이는 이런 면이 아주 아이가 받을 거 봐봐 아주가 또 봐마다 마시리자 마기를 이거 사이에 굉장히 하게 가르게 연결을 생기다 있는 거 해결해주니 거기 그 노생이 해야 막 쉬운 거에 막 하도 있고 해봐 아주 술 먹더니 지금 마마기 말을 때 신들레 이거 생기 양은 아이 하막 대형 하고 못한다 있는 중에 하더니 못한다 그다이도 너희 공감하면 돼 신이 그다이도 너희 공감하면 그다이도 너희를 감 아이를 감망도 비비로 아이를 감망도 비비로 아이 공감하면 내 감지네 하도 가리게 놓고 노렇게 몽통이 섞여서 봐. 그거 잘 노렇게 먹어야
ꯃꯁꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯑꯃꯨꯛꯇꯪꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯏꯁꯇ꯭ꯔꯦꯠ ꯂꯥꯏꯐꯇ ꯌꯥꯝ ꯏꯪ ꯇꯞꯄ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯔꯦꯝꯅ ꯆꯠꯅꯔꯤꯕ ꯃꯌꯥꯝꯅ ꯄꯥꯝꯗꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯪꯁꯥꯔ ꯑꯃꯗ ꯑꯩꯈꯣꯏ ꯁꯩꯅꯥꯁꯤꯡꯗ ꯄꯨꯟꯁꯤꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯣꯏꯕ ꯁꯩꯅꯥꯁꯤ ꯃꯌꯥꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯐꯤꯉꯥꯡ ꯁꯦꯠꯄ ꯃꯤ ꯂꯩ ꯑꯗꯨꯒ ꯐꯤꯉꯥꯡ ꯁꯦꯠꯇꯕ ꯂꯝꯕꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯐꯤꯉꯣꯝ ꯁꯦꯠꯄ ꯑꯗꯨ ꯀꯩꯅꯣꯁꯤꯗꯤ ꯁꯩꯅꯥꯁꯤ ꯏꯟ ꯋꯥꯏꯠ ꯗ꯭ꯔꯦꯁ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯣ ꯗꯥꯃꯣꯗꯣꯔꯁꯦ ꯑꯩꯅ ꯈꯟꯖꯕ ꯃꯁꯤꯗꯤ ꯁꯩꯅꯥꯁꯤ ꯏꯟ ꯌꯨꯅꯤꯐꯣꯔꯝ ꯑꯥꯔꯃꯤꯒꯤ ꯗ꯭ꯔꯦꯁꯇ ꯂꯩꯕ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯩꯅꯥꯁꯤꯅꯦ ꯑꯃ ꯂꯧꯖꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯁꯤꯅ ꯑꯆꯨꯝꯕ ꯆꯤꯔꯟꯖꯤꯕꯁꯦ ꯑꯆꯨꯝꯕꯁꯦ ꯗꯥꯃꯣꯗꯣꯔ ꯃꯁꯥ ꯑꯃꯗ ꯃꯅꯨꯡꯅ ꯑꯩꯈꯣꯏꯒꯤ ꯀꯛꯅꯉꯩ ꯈꯣꯡ ꯊꯧꯔꯝꯒꯤꯗꯃꯛꯇ ꯃꯐꯝꯗ ꯏꯌꯥꯝꯕ ꯗꯥꯃꯣꯗꯣꯔꯒꯤ ꯑꯇꯃꯥꯅ ꯇꯞꯅ ꯂꯩꯕ Alat-tuloy na Mariana maising narajan pero mas ito sila pagkali na alam mo ay bibigyan na ba sila ng tagtuma alam mo ay bibigyan na welcome address Hagasari, Siyasmulaba, Parabuturum, Sida, on food Lake Navayamba, Ronayam Tamudo, Hangi Ilamava, Nematanda, such a project 5 Lamba, Hakamba, Taiwan, Komandava, Komandana, Kapuri, like one the Langi, Lamo, the Kavayamba, City, Navan, Zeramba, Mali, Tomo, the Forum, Singapore, Ramu, Asina, Hati Munsizaraba, Mapari Mamun Singatanaraba, Hyderabad saying Singalubu, Lani Boyanam, Tokana, Yam the Pusina, for a Mamagana, Laman Hagi Simulaba, I show you the Sika, or a Masika Marina, and Masina, around Jatu, I realize as much as Oyegon ki thawli sing amadi imon khuti kai bajari thawli sing loya na maikai lamdam kaya de yamba sida hobin kamni rakati nazaramba inabilambi chizaraba yamba naw sinabadi oyegon menu sinba oyegon ni sudi basudi lamdam kaya de lambi sudi naw yamba sing Kuna mangdang nasi ya sugumlaba orang masibu matam sana lagi di rasuna di di damta jalan ke segi mai ke jadi kawan kanggu sebaloina hanna kubak tenduk taralo na kok madura kai kuna jabu seni apam masi hajaraga namutegi bidai roje Kemudian belajar ini apa nih? Sistem main match dari satu ya karena saya prayer karena saya tak kau masih terus bingung tentang mana karena konsep bulan ini terus itu suruh dari karena terpatah ya itu bukan kerja mereka jauh betul tapi
Aku jadi Secretary selection di itu terkait dengan apa lagi itu tentang pasang ko baik itu Kenapa tahu kira nono wani han ko pero han sing itu itu juga Karpona to udel ya Karpona to lagi lo ya gitu lagi lo ya sih kita mesti anjing dulu kan kilo my baby.
Sino pa yung mana dito ka? Lagi loro, lagi ka kano ka lagi sa ko no. Tam. Kadi toro. Aro jual toro do isi ko pa bilong ako sa ko. Kambi, oh kambi, sila masalakay nila oh. No, yung kita lang siya ada dito, ito siya mo. To biya ro to. Kuchi kita sang niya na kanya. May hindi kanan din. Lo naman tayo. Samo di po itong 상전 sino kan bikin lo ya re lo yung kapag kan ka tayo bigat siya re lo naman ya hu ka ako makatanggal ano kalau no nanan yung Dipakai putra dah. Baiklah. Kesada hai begini. Okey. Lah. Belum sendiri ye. Sudah. Nang gadi hen bu hen lang mo.